ꯍꯣꯜꯗꯔꯁꯤꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯂꯝꯖꯤꯡ ꯃꯦꯔꯥ ꯀꯝꯄꯅꯤꯒꯤ ꯆꯤꯌꯔꯃꯦꯟ ꯁꯟꯖꯤꯠ ꯃꯁꯥ ꯌꯥꯎꯅ ꯃꯤꯇꯤꯡ ꯑꯆꯧꯕ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯃ ꯕꯨꯛ ꯇꯧꯔꯒ ꯅꯣꯡꯃꯗꯨꯒꯤ ꯃꯤꯇꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯍꯣꯜꯗꯨꯗ ꯆꯣꯟꯅ ꯇꯤꯜꯂꯔꯦ꯫ ꯁꯦꯌꯔ ꯍꯣꯜꯗꯔ ꯑꯃꯅ "ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ, ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯃꯨꯠꯄ ꯇꯥꯕꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ "ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯡꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯁꯦꯌꯔꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯄ ꯅꯠꯇꯅ ꯀꯩ ꯎꯄꯥꯏ ꯂꯩ"꯫ ꯃꯌꯥꯝꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯟꯖꯤꯠꯅ "ꯑꯩꯈꯣꯏꯒꯤ ꯁꯦꯌꯔ ꯍꯣꯜꯗꯔꯁ ꯑꯃꯗꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯊꯥꯒꯠꯂꯛꯂꯤꯕ ꯄꯣꯏꯟꯠꯁꯦ ꯌꯥꯝ ꯅꯣꯠ ꯇꯧꯖꯩ꯫ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯏꯁꯥꯃꯛ ꯆꯞ ꯆꯥꯅ ꯈꯪꯖꯩ"꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯠꯂꯨꯕ ꯇꯧꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯁꯟꯖꯤꯠꯅ "ꯀꯝꯄꯅꯤꯁꯤꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯁꯤꯒꯤ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯅ ꯂꯧꯖꯒꯅꯤ"꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯏꯈꯣꯝꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯆꯤꯡꯁꯤꯜꯂꯒ "ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯃꯅꯤ, ꯕꯠ ꯏꯠꯁ ꯅꯣꯠ ꯗ ꯑꯦꯟꯗ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯊꯦꯡꯅꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯀꯝꯄꯅꯤꯁꯤꯗ ꯑꯃꯗꯤ ꯄꯨꯟꯅ ꯊꯧ ꯄꯨꯃꯤꯟꯅꯔꯤꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯑꯩꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯥꯡꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯊꯥꯖꯕ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕꯒꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯕ ꯍꯧꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯅꯧꯕ ꯄ꯭ꯂꯥꯟꯁ ꯀꯌꯥ ꯄꯥꯏꯈꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯩ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯈꯟꯅꯔꯒ ꯁꯦꯌꯔ ꯍꯣꯜꯗꯔꯁ ꯑꯃꯗꯤ ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯀꯌꯥ ꯄꯨꯈꯠꯅꯔꯒ ꯃꯤꯇꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯤꯡ ꯂꯣꯏꯕꯒ ꯃꯌꯥꯝ ꯍꯟꯅꯕ ꯊꯣꯡꯅꯔꯛꯂꯤ꯫ ꯁꯟꯖꯤꯠꯅ "ꯄꯥꯏꯈꯣꯝꯕ, ꯀꯥꯝꯁꯥ ꯌꯧꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯆꯦ ꯆꯥꯡꯁꯤꯡꯗꯣ ꯐꯖꯅ ꯈꯣꯝꯖꯤꯜꯂꯒ ꯂꯣꯏꯁꯤꯜꯂꯨꯀꯣ"꯫ "ꯍꯣꯏ ꯀꯥꯝꯆꯥ"꯫ ꯁꯟꯖꯤꯠ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯇꯤꯡꯗꯣ ꯈꯥꯒꯦꯝꯕꯁꯨ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ꯫ "ꯁꯔ ꯄꯥꯏꯈꯣꯝꯕ"꯫ ꯄꯥꯏꯈꯣꯝꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ "ꯑꯣ ꯃꯤꯁꯇꯔ ꯈꯥꯒꯦꯝꯕ, ꯃꯤꯇꯤꯡꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ꯫ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤꯗ꯫ ꯑꯗꯣ ꯁꯔꯕꯨ ꯍꯟꯗꯛ ꯑꯣꯐꯤꯁꯇ ꯂꯩꯕꯤꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯈꯩꯅ ꯆꯠꯄꯗꯗꯤ ꯎꯅꯕ ꯐꯪꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯜꯂꯛꯏ"꯫ "ꯑꯣ, ꯑꯩꯁꯦ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯣꯐꯤꯁ ꯁꯤꯞ ꯇꯧꯕ ꯇꯥꯔꯤ꯫ ꯌꯥꯅꯤ, ꯃꯦꯜꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ, ꯎꯅꯕꯒꯤ ꯃꯇꯝ ꯐꯤꯛꯁ ꯇꯧꯖꯔꯛꯀꯦ"꯫ ꯂꯣꯏꯕꯨꯝꯕꯁꯨ ꯃꯄꯥꯟ ꯊꯣꯔꯛꯂꯒ "ꯏꯕꯥꯏ"꯫ ꯄꯥꯏꯈꯣꯝꯕꯅ "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ"꯫ "ꯀꯩꯗꯧꯔꯦ"꯫ "ꯀꯣꯄꯤꯁꯦ ꯑꯃꯃꯝꯗꯤ ꯌꯦꯟꯈ꯭ꯔꯦ, ꯃꯈꯥꯗꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯗꯣ ꯔꯤꯁꯦꯗꯨꯜ ꯇꯧꯅꯕ ꯇꯧꯁꯤ"꯫ "ꯍꯣꯏ, ꯑꯗꯣ ꯏꯕꯥꯏꯕꯨ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ"꯫ "ꯈꯜꯂꯝꯕꯅꯤ ꯍꯜꯂꯨꯁꯤꯔꯅ꯫ ꯅꯦꯆꯧꯕꯤꯁꯨ ꯅꯍꯥꯟꯗꯩ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯈꯪꯗꯦꯗ, ꯑꯩꯁꯦ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯇꯥꯔꯦꯗ꯫ ꯏꯃꯥꯅ ꯍꯥꯏꯕꯗ ꯁꯠ ꯏꯜꯂꯝꯃꯗꯤꯅꯦ ꯉꯁꯤ ꯊꯣꯛꯏꯁꯦ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ꯫ ꯏꯁꯥꯒꯤ ꯂꯥꯏꯕꯛꯀꯤ ꯏꯁꯥꯅ ꯂꯦꯞꯆꯒꯗꯕꯅꯤꯒꯤ ꯃꯨꯛꯇꯅ ꯂꯩꯔꯤꯉꯩ ꯇꯣꯛꯄꯅꯦ ꯂꯣꯏꯅ꯫ ꯄꯦꯜꯂꯤ ꯏꯕꯨꯡꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ꯫ ꯃꯥꯏ ꯀꯥꯇꯨ ꯀꯥꯔꯟꯁꯦ ꯊꯦꯠꯍꯧꯗ꯭ꯔꯗꯤ ꯌꯥꯗꯗꯧꯅ ꯄꯨꯛꯅꯤꯡꯁꯦ ꯏꯄꯦꯟ ꯄꯦꯟꯗꯅ ꯇꯧꯕꯅꯤ꯫ ꯆꯠꯅꯕ ꯇꯧꯔꯒꯦ, ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯣꯏꯔꯒ ꯂꯥꯛꯑꯣꯀꯣ ꯅꯪ"꯫ "ꯍꯣꯏ ꯕꯥꯏ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯧꯔꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗꯅꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ "ꯁꯅꯥꯍꯟꯕꯤ, ꯏꯕꯦꯝꯆꯥ ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯛꯎ". ꯁꯅꯥꯍꯟꯕꯤꯅ "ꯍꯣꯏ ꯏꯆꯦ, ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯍꯦꯛꯇ ꯌꯧꯁꯜꯂꯨꯔꯁꯤꯅ ꯂꯥꯛꯑꯕ"꯫ "ꯆꯪꯉꯛꯎ, ꯃꯅꯨꯡꯗ ꯐꯝꯂꯨꯁꯤ"꯫ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯃꯅꯨꯡ ꯆꯪꯉꯛꯂꯒ ꯐꯝꯂꯔꯦ꯫ "ꯆꯥꯒ ꯊꯛꯈꯤꯁꯤꯀꯣ"꯫ "ꯍꯥꯏ ꯃꯦꯝꯆꯥ, ꯆꯥꯗꯨꯝ ꯂꯣꯜꯂꯛꯎ"꯫ "ꯅꯈꯣꯏꯗꯤ ꯀꯔꯝ ꯇꯧꯔꯤ"꯫ "ꯄꯍꯤꯡꯗ ꯃꯍꯤꯡꯂꯤ ꯏꯆꯦ"꯫ ꯏꯕꯦꯝꯆꯥꯅ "ꯏꯆꯦ, ꯅꯃꯧ ꯅꯨꯄꯤ ꯎꯗꯦ, ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ꯭ꯔꯣ"꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯆꯥꯗ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯏ꯫ "ꯀꯩꯅꯣꯗ ꯅꯪꯁꯤꯗꯤ ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦ"꯫ "ꯏꯍꯦ, ꯑꯩꯗꯤ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦ"꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯈꯪꯉꯤ ꯂꯥꯛꯂꯤꯕ ꯃꯈꯣꯏꯗꯣ ꯋꯥꯔꯤ ꯈꯔ ꯇꯥꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤꯃ꯫ ꯃꯦꯝꯆꯥꯅ "ꯃꯌꯥꯝ ꯆꯥ ꯄꯥꯏꯁꯦ"꯫ ꯏꯕꯦꯝꯆꯥꯅ "ꯐꯅꯤ". ꯁꯅꯥꯍꯟꯕꯤꯅ "ꯏꯆꯦ ꯄ꯭ꯔꯃꯣ, ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯧ ꯏꯕꯦꯝ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯕꯣ"꯫ "ꯆꯨꯝꯃꯤ". ꯁꯅꯥꯍꯟꯕꯤꯅ "ꯏꯁ, ꯐꯔꯕꯅꯤ, ꯉꯜꯂꯤꯉꯩꯁꯤꯗ ꯃꯕꯨꯛꯆꯦꯜ ꯈꯪꯂꯛꯏꯗꯣ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯥꯎꯁꯤꯡꯁꯤꯗꯤꯅꯦ ꯇꯧꯕ ꯉꯝꯕ ꯌꯥꯝ ꯂꯩꯀꯣ"꯫ ꯏꯕꯦꯝꯆꯥꯅ "ꯑꯩꯅ ꯎꯕꯒ ꯈꯪꯂꯦꯗꯨꯅꯤꯅꯦ, ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯒ ꯃꯥꯗꯣ ꯃꯅꯨꯡꯗ ꯇꯤꯟ ꯆꯥꯕꯤ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯐꯔꯕꯅꯤ ꯃꯁꯥꯅ ꯈꯪꯅ ꯆꯠꯆꯈ꯭ꯔꯤꯕꯗꯣ". ꯁꯅꯥꯍꯟꯕꯤꯅ "ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯒꯦ? ꯁꯛꯇ ꯆꯨꯗ ꯃꯔꯜꯗ ꯃꯊꯨꯝꯗ ꯃꯥꯃꯨꯛ ꯍꯦꯟꯕ ꯂꯩꯄꯣꯠꯇꯦ". ꯏꯕꯦꯝꯆꯥꯅ "ꯋꯥꯈꯜ ꯋꯥꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯆꯦ, ꯏꯆꯦꯒꯤ ꯅꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯔꯒ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ". ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯣ ꯄ꯭ꯔꯃꯣꯗꯤꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯂꯝꯗꯦ꯫ ꯁꯅꯥꯍꯟꯕꯤꯅ "ꯏꯆꯦ, ꯑꯩꯈꯣꯏꯒꯤꯗꯅꯦ ꯏꯆꯥꯅꯨꯄꯤ ꯊꯣꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯔꯜꯁꯨ ꯅꯝꯊꯤꯒꯩ ꯄꯥꯏꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯁꯤꯗꯅ". ꯄ꯭ꯔꯃꯣꯗꯤꯅꯤ ꯐꯝꯃꯝꯕꯗꯒꯤ ꯐꯥꯎ ꯍꯧꯒꯠꯂꯛꯂꯒ "ꯁꯅꯥꯍꯟꯕꯤ, ꯏꯕꯦꯝꯆꯥ, ꯅꯈꯣꯏ ꯆꯥ ꯊꯛꯄ ꯂꯣꯏꯔꯕ꯭ꯔꯥ"꯫ ꯁꯅꯥꯍꯟꯕꯤꯒꯤ ꯏꯕꯦꯝꯆꯥꯒꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯔꯒ ꯂꯩ꯫ "ꯂꯣꯏꯔꯗꯤꯅꯦ ꯍꯧꯒꯠꯂꯣ, ꯂꯦꯡꯕꯤꯈ꯭ꯔꯣ ꯌꯥꯔꯅꯤ꯫ ꯃꯦꯝꯆꯥ, ꯀꯞꯁꯤꯡꯁꯦ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ". ꯁꯅꯥꯍꯟꯕꯤꯅ
ꯀꯩꯅꯣꯗꯤ ꯏꯆꯦ ꯄ꯭ꯔꯃꯣ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯑꯗꯨꯝꯅ ꯇꯥꯟꯕꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯩ ꯋꯥ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ ꯏꯀꯥꯏꯕ ꯈꯪꯅꯗꯤ ꯂꯦꯝꯅ ꯍꯧꯒꯠꯂꯒꯅꯦ ꯆꯠꯈꯤꯕꯅ ꯐꯅꯤ ꯑꯅꯤꯗꯨꯁꯨ ꯐꯤꯡꯅ ꯍꯧꯒꯠꯂꯛꯏ ꯍꯦꯔꯥ ꯏꯆꯦ ꯄ꯭ꯔꯃꯣ ꯑꯗꯨꯝꯅ ꯀꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯏꯊꯛꯀ ꯑꯍꯟꯅꯦ ꯍꯥꯏꯗꯅꯅꯦ ꯈꯔ ꯕꯦꯔꯕꯥꯔ ꯇꯧꯕꯤꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯔꯛꯂꯗꯤ ꯑꯩꯈꯣꯏꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯔꯛꯀꯅꯤꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯌꯨꯝꯗ ꯃꯣꯡꯕ ꯆꯪꯂꯒ ꯍꯤꯒꯥꯏꯋꯥ ꯀꯥꯝꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯂꯦꯡꯕꯤꯔꯛꯂꯤꯕ꯭ꯔꯣ ꯁꯅꯥꯍꯟꯕꯤꯅ ꯍꯦꯟꯃꯜꯂꯤꯗ ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯒ ꯄ꯭ꯔꯃꯣꯗꯤꯅꯤꯒꯁꯨ ꯀꯟꯅ ꯈꯟꯅꯔꯛꯏ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯄꯨꯅ ꯇꯥꯜꯂ ꯐꯥꯎꯕ ꯆꯠꯇꯕꯁꯤꯕꯨ ꯏꯀꯥꯏꯕꯗꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯆꯥꯅ ꯏꯃꯥꯏ ꯄꯦꯝꯃ ꯀꯌꯥꯗꯅꯣ ꯁꯅꯥꯍꯟꯕꯤ ꯆꯠꯁꯤ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯒꯅꯦ ꯑꯔꯥꯟꯕ ꯇꯥꯅꯕꯅꯤ ꯍꯟꯅꯕ ꯇꯧꯁꯤ ꯑꯅꯤꯗꯨ ꯃꯄꯥꯟ ꯊꯣꯛꯅ ꯁꯅꯥꯍꯟꯕꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯃꯧ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯐꯠꯇꯕ ꯏꯟꯁꯤꯟꯕꯤꯔꯝꯂꯕꯅꯤ ꯆꯠꯁꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯄꯤꯡ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯆꯦꯟꯊꯣꯔ ꯂꯥꯎꯔꯛꯏ ꯁꯅꯥꯍꯟꯕꯤ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯝ ꯇꯥꯕꯅꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯃꯧꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯁꯥꯔꯗꯅ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥ ꯑꯩꯒꯤ ꯏꯃꯧꯗꯤꯅꯦ ꯁꯅꯥꯅꯤ ꯁꯅꯥ ꯅꯪꯅ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯅ ꯏꯃꯧꯕꯨ ꯁꯣꯛꯀꯅꯤ ꯁꯅꯥꯍꯟꯕꯤꯕꯨ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯔꯝꯃꯤ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯟꯕꯗꯤ ꯑꯩꯈꯣꯏ ꯅꯠꯇꯤꯌꯦ ꯅꯃꯧ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯨꯅꯤ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯄ ꯉꯝꯕꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯩꯅ ꯌꯥꯗꯅ ꯆꯠꯂꯤꯕꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯃꯧꯅ ꯆꯠꯅꯤꯡꯕ ꯃꯇꯤꯛ ꯆꯠꯁꯅꯤ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ ꯁꯅꯥꯍꯟꯕꯤꯅ ꯀꯪꯈꯠꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯅꯃꯤꯠꯇ ꯅꯆꯥꯅꯨꯄꯤ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯕ ꯏꯃꯧ ꯂꯩꯖꯔꯤꯌꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯤꯕ ꯏꯃꯨꯡꯁꯦ ꯀꯜꯂꯛꯄ꯭ꯔꯣ ꯏꯕꯦꯝꯆꯥꯅ ꯑꯁ ꯏꯆꯦ ꯁꯅꯥꯍꯟꯕꯤ ꯌꯥꯔꯦ ꯃꯤ ꯃꯌꯨꯝꯁꯤꯗ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯇꯥꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤ ꯈꯥꯝꯃꯒ ꯃꯅꯨꯡ ꯆꯪꯉꯤ ꯁꯨꯃꯥꯡꯗ ꯂꯥꯎꯅꯔꯤꯝꯂꯤꯕꯗꯨ ꯎꯕꯗ ꯉꯛꯆꯥꯅꯔ ꯌꯦꯡꯂꯛꯏ ꯏꯃꯥ ꯀꯩꯗꯧꯅꯔꯦ ꯏꯕꯨꯡꯉꯣ ꯒꯦꯠꯁꯦ ꯂꯣꯜꯂꯨ ꯐꯠꯇꯕ ꯆꯪꯂꯛꯇꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯝꯒꯗꯧꯔꯦ ꯀꯩ ꯊꯣꯛꯑꯦꯗꯅ ꯑꯩ ꯏꯃꯧꯒꯤ ꯏꯖꯠ ꯊꯤꯍꯟꯅꯕꯒꯁꯨ ꯍꯣꯠꯅꯔꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯏꯃꯧ ꯍꯦꯟꯊꯣꯏꯕꯤꯕꯨ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯃꯧ ꯏꯕꯦꯝꯃꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯂꯥꯛꯆꯈ꯭ꯔꯦ ꯑꯗꯨꯅꯁꯨ ꯍꯦꯟꯊꯣꯏꯕꯤ ꯃꯥꯕꯨ ꯁꯣꯛꯂꯛꯄꯗ ꯑꯗꯨ ꯌꯧꯅ ꯁꯥꯎꯕꯅꯤ ꯄꯥꯏꯈꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯄ꯭ꯔꯃꯣꯗꯤꯅꯤ ꯌꯥꯝ ꯁꯥꯎꯔꯦ ꯍꯥꯏꯕ ꯏꯅꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯁꯤꯒꯨꯝꯕ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯁꯦ ꯈꯔ ꯂꯦꯞꯄꯤꯔꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯗꯅꯕ ꯍꯦꯟꯅ ꯐꯒꯅꯤ ꯂꯦꯡꯕꯤꯔꯣ ꯁꯅꯥꯍꯟꯕꯤꯒꯤ ꯏꯕꯦꯝꯆꯥꯒꯗꯤ ꯈꯣꯏꯗꯧ ꯀꯥꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯄꯤ ꯍꯥꯏꯐꯦꯠ ꯀꯜꯂꯝꯂꯒ ꯃꯄꯥꯟꯗ ꯄ꯭ꯔꯄꯛ ꯊꯣꯔꯛꯏ ꯁꯅꯥꯍꯟꯕꯤꯅ ꯍꯦ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯇꯧꯖꯁꯥꯏꯅꯣ ꯏꯕꯦꯝꯆꯥꯅ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯣꯏꯁꯦ ꯍꯥꯏꯗ꯭ꯔꯣ ꯏꯆꯦ ꯄ꯭ꯔꯃꯣꯗꯁꯦ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤ ꯑꯣꯜꯂꯕꯅꯤ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯍꯥꯏꯗꯅ ꯅꯪꯃꯁꯨ ꯑꯁꯣꯛꯄꯗ ꯃꯣꯔꯣꯛ ꯊꯥꯛꯆꯤꯟꯕꯤꯔꯅꯨ ꯈꯤꯠ ꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯌꯥꯝ ꯈꯪꯅ ꯊꯣꯔꯛꯂꯒ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯈꯤ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ ꯆꯪꯉꯨꯔꯦ ꯑꯩꯈꯣꯏꯅ ꯈꯟꯅꯔꯝꯕꯗꯣ ꯑꯣꯏꯔꯛꯇ꯭ꯔꯦ ꯎꯞꯂꯤꯕ ꯁꯟꯒ꯭ꯂꯥꯁꯇꯣ ꯍꯥꯏꯐꯦꯠ ꯆꯤꯡꯊꯔꯒ ꯑꯏꯪꯕꯤꯅ ꯏꯅꯦ ꯑꯩꯅ ꯃꯥꯟꯅꯕ ꯈꯔ ꯇꯧ ꯍꯥꯏꯔꯒ ꯃꯥꯟꯅꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯈꯠꯅꯗꯅ ꯊꯣꯔꯛꯏꯕꯁꯤꯅꯤ ꯏꯕꯦꯝꯆꯥꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯃꯔꯣꯏ ꯏꯆꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯎꯕꯗ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯕꯨ ꯈꯨꯅꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯃꯣꯗꯤꯅꯤꯕꯨ ꯊꯦꯝꯅꯕ ꯊꯥꯗꯣꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯏꯪꯕꯤꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯃꯤ ꯑꯏꯪꯕꯤ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯕꯟꯗꯜ ꯑꯅꯤ ꯂꯧꯊꯣꯔꯛꯂꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯩꯁꯥꯁꯤ ꯏꯅꯦ ꯍꯣꯏꯅ ꯄꯥꯏꯕꯤꯔꯣꯁꯦ ꯑꯅꯤꯗꯨ ꯄꯩꯁꯥ ꯄꯨꯊꯣꯔꯛꯄꯗꯒꯤ ꯁꯥꯎꯔꯝꯕꯗꯣ ꯇꯞꯅ ꯏꯪꯊꯅꯔꯛꯂꯦ ꯁꯅꯥꯍꯟꯕꯤꯅ ꯀꯗꯥꯏ ꯃꯁꯤꯡꯒꯗꯤ ꯁꯨꯔꯦꯀꯣ ꯁꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯊꯤꯕꯕꯣ ꯏꯕꯦꯝꯆꯥꯅ ꯐꯔꯦ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯏꯪꯕꯤꯅ ꯍꯣꯏꯅꯦ ꯏꯅꯦ ꯍꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯨꯔꯣ ꯁꯅꯥꯍꯟꯕꯤꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯃꯈꯥꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯏꯪꯕꯤꯁꯨ ꯀꯣꯟꯅ ꯊꯪꯗ ꯒꯥꯔꯤꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯥꯞꯅ ꯂꯣꯏꯌꯨꯝꯕꯅ ꯍꯦꯛ ꯎꯔꯨꯔꯦ ꯀꯩꯅꯣ ꯃꯁꯤ ꯚꯥꯏꯔꯦꯜꯁꯤꯅ ꯏꯕꯥꯏꯍꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯈꯟꯅ ꯃꯥꯁꯨ ꯒꯥꯔꯤ ꯈꯥꯝꯂꯒ ꯆꯪꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯈꯣꯗ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯀꯩ ꯑꯃꯨꯛ ꯇꯥꯈꯣ ꯍꯥꯏꯕꯅꯣ ꯏꯃꯥꯕꯣ ꯂꯣꯏꯅ ꯂꯣꯏꯔꯦꯗꯅ ꯃꯁꯤꯗ ꯇꯥꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯩ ꯂꯥꯜꯂꯦꯕ ꯁꯦ ꯑꯝꯇ ꯇꯞꯅ ꯈꯟꯅꯈꯤꯁꯦꯕ ꯀꯩꯗꯧꯅꯔꯒꯦ ꯅꯦꯆꯧꯕꯤ ꯅꯥꯎꯁꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯅꯦꯆꯧꯕꯤꯕꯨ ꯅꯈꯣꯏꯗ ꯊꯤꯜꯂꯔꯣ ꯂꯥꯎ ꯃꯈꯥ ꯇꯥꯅꯅꯦ ꯁꯤꯗ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯑꯩ ꯋꯥꯁꯦ ꯑꯝꯇꯗꯤ ꯇꯥꯈꯣꯕ ꯏꯃꯥ ꯑꯗꯨꯒ ꯆꯠꯂꯣꯕ ꯆꯠꯀꯦ ꯍꯥꯏꯁꯨ ꯄ꯭ꯔꯃꯣꯗꯤꯅꯤ ꯋꯥꯔꯧꯕ ꯍꯦꯃꯟꯈ꯭ꯔꯦ ꯆꯥꯎꯅ ꯎꯄꯨꯗꯨ ꯐꯥꯛꯇꯣꯛꯂꯒ ꯌꯥꯎꯔꯝꯕ ꯐꯤꯔꯣꯜ ꯃꯈꯩ ꯂꯣꯏꯅ ꯆꯤꯡꯊꯩ ꯐꯤ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯗꯨꯅ ꯀꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯇꯥꯈꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯐꯝꯊꯗꯨꯅ ꯌꯦꯡꯉꯤ ꯏꯃꯥ ꯀꯥꯏꯗꯦ ꯄꯦꯟ ꯗ꯭ꯔꯥꯏꯚꯅꯣ ꯁꯤꯁꯦ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯌꯦꯡꯊꯣꯔꯛꯂꯒ ꯄꯥꯏꯈꯣꯝꯕꯅ ꯄꯥꯏꯔꯤꯕ ꯄꯦꯟ ꯗ꯭ꯔꯥꯏꯚꯇꯨꯗ ꯌꯦꯡꯂꯛꯏ
Nongma nupi mcha ama laklaga nangonda piyu haidana pirambani. Aisu marang adugi wakhalga loina kauthoklure. Karam kanda la apiramino. Isa tomba gyan lai haiba numittuda oira male. Paikhomba thinthada mapanda thokre. Pramodini ingangakna. Kainu masina. Loyombana Nejobi nupi mchado masa kamai tawe hana khangba miraba. Hana di amuk ta ukidri. Mama isu phina khumbai khanbai lakibani. Adu hek tabaga loyombasu thinthadana kaadu dai thokre. Pramodini su inaboi tanaboi thorai. Amaromdana nongsabana Sunita ki thikirom tawna changaklaga kai haige koi se tadabra nana yam kaladi kalliba nana do tanaba baklok thajalo haibra Sunita khumde ai kan changa amra nangon ai pasa ga haina hanjin haiba natro masi manayam kali mase Sunita to mi leplam badai makutto thangalaglaga nongsabada thilei karom daino khangaude second fadana police mayam ama changaklaga nongsabagi mangda leplare officer duna Mr. Nongsaba, you are under arrest. Laptop puthok pen drive to the yauri bado karino ying the boni. Loyum baso by combagina kanda from Tari. Ibai keke yaurage. File a humne, video ngak tamale. Si hainaga video amada hangdok naga yingi. Like hidraba nupim ja adugi video ni. Nupim jadana phone to paikalaga. Masigi video se. Sarpai khomba tan yobada ai hingma natraga siba tammangamde aduba aina haijaningba ai kangle continental da thokliba thodok toga sarpai khombaga kaim tamari linade makhoi kharana sarpai khombagi mingsa thianna bo na bangaktani sarpai khombada nupi amtagi isa soknaba thabak tokiba leite kanagumana video se thengna biba yauradi mahandana sarpai khomba tan amta yohanino sinbiu Video do ubaga paikhoma mamaido makhutna khumlaga sor sangna holei Luyum basu mai thong maka lamna paikhoma gi pambom da pairak themlei Ibai hojukti awaba pumba koklani thank you ne jobi Pramodini na isa gi dasa kokladaba is onthokna nungai jareda sembi bama puna chanbire paikhoma mathangi video do yengna bonari paikhoma na hotel da Numitto da nubim jaduna spy pencil or salam labatung ka adu da matom da phamlaga leiringi ka adu thong hangdoklaga changlei paikhoma machin da sonki nongsaba ai bu mangna silibasi nangno oireko ahum sub video do hangdoklaga yengge tawmaga video do madi damage tawduna leiramle loyumana ibai tamo poi da phone to hobana faroidra hard evidence pa ama phanglamnina case to close tawsinaba nubim jatugi misigi matangdo Nongsabaga kaigumba mari amadi sodina leiraramgani High police station de yausaluna batokshi Si haidun hawalaklaga chatkige tawbaga paikhoma chaklepi onsillaga mamagi makhong sokna khurum lai Ima ngasidagi nasagi khudong thiba awaba singse koksaraga imana haiba inba macha haibado oijarage Pramodini machagi makokta nalai isa mai paksaro tikta kaidana imagi naktane imauga punna harau laikigadabani isa khudong thiba nanghanba yade si haiduna machabu manam nambiri aduga fizi du chingkhatlaga mapi tai thorai loyumbana nejobi aruba thabak chalamnaida kappaunadi ne sobi kapti ne hei satkadaba thabak to chathokluro paungai ba purakine jobi si hairam laga loyumbaga paikhombaga haunaraga police station da yausanre pairei su thintha da laklaga solid proof evidence puthoklaga case to go pariba ayodo da kusinakre mayam da kupna yenglaba tongda SP na nongsaba bo lokhatna ba order thokre thabak mayam singloi shilamlaga paikhomba harauna lei industry lei ba do yoram dai da laptakni henthoi biget changpham da hapet cheptharaga leptuna leiram ba do thengnare paikhomba gari do laptak khamlamlaga 2 minute changsilaga henthoi bigi tongdagi kana yengino henthoi bi khangre khangna tusinge dawi Hoima Paikho mana fat ngaklaga tuni nei henthoi bi masado sasata sathokraga kai jage na ngausini no nongon ngawo atopa da ngawru sunate henthoi bi makhutta pairi ba khaw do paikho mada pire se sargi mana thilo chona laini paikho ma khaw do lawraga kaino sina hensang na pini ai chatlage ngai khoi pula pairo yumda thongurse sar hanbiro ai di la aroi nang yaw dre su chatloi haibana tra
เห็นถ้วยบีมาคาตารำดากำจัดเครไปคอมบัสตุงดาตุมอินเนเกวัดลีเกสร์ยุมฮัลเซไอจัดลเลยหายเดนะสีหายรำลังดุการนำดิจังเครไปคอมบัสสัจจังสิลีอินเน่ที่เราเกจิมที่เราเกอลูโซดุการพัมบิดุสุหายเรียบปวดใจสิงดอยมสินนบัวนี่ไปคอมบัสปรับจังสิลักละกะให้ไปซาซานะอินเน่อาดักยาจ้าปดแม่ยามสิกะปลุกยมวิโรกระรำบนอิบุงออะไรดูไอ้ยามบนุปีดูนัสโซจ้าปดสิงดูพุทโธรักละกะเสกรีวัดเลยแค่ตาร์กินเนี่ยอลูสุติลาวสุปลับน่าลูกป้าจะห้องอย่างใครตาเลยไปคนมาไปสาลอกถกแกให้น่าพอเก็ตห้องลูบันนี่มากี่วันเลยเอารำเจงาคุยมาตัวนี้ยังงี้แกโดรีบุงอ่ะไปใส่เอารำดระบรวันเลยต้องหอมมาเลยข้าอยากรู้จักเนาะอาจารย์พูดสิ่งสิ่งที่กำไม่ตัวบ้าทำสินคอระไปคนมาต้องรู้ว่าทับคุดิ้งมันอิจฉาตัวจบเลยมาโคกตัวให้เป็ดโคแล้วก็อีเนี่ยจีเปียรอยดรอเฮ้ยไรบุงอ่ะฮันนูบิกี้ไอ้ป่านดูการสุดบุกกระไรดีจีเปียโนดาเห็นถ้วยบิโอเรย์ข้างนั้นตัวน่ะไปคงบัดมามิดต่อไปรับยิงลำละกะดูการพันบิดตัวอันสิเลยอินเนี่ยมาทั้งทุรกบัดลูกป้าจามตัวเลยปีระเกี่ยวกับดอกเฮ้ยปีระโมสีหายดูน่ะปวดใจสิงดูภาษาในความสินบิดเลยไอ้ไปบิกเห็นถ้วยบินพัดมุลละกะยาเนี่ยไอ้ไปสักงำนี่ให้รำละกะจัดเครไปคงบัดสุมาตุงอินันน่ะวางงังเลยไอ้เกสโซงัสิลอยสินน่ะเลยแม่เนี่ยคิวสอยรำบ่น้องสาวงัสิ police น่ะฟังกันเครเห็นถ้วยบิจับเล็บแล้วก็ไปคงบัดได้ยิงเลยอดูดิสาร์นานในตัวเรามีแม่มเสมานี่น้องสาวมันสิลำมังงักตัวนี้ดูพิมพ์จ้าตัวกี่วิดีโอฟุตสเตจอันเทงนี่เลยสามีตัวเราเลยนักสิน้องนี่สิเดกอดการนี่เพราะว่าน้องไงสรุปยามินเสียรำแล้วก็นั่งเลยถูกเลยคริสโตไอ้กินน้องไงมันสรุปเสียน้องวันนั้นทุ่งเดินดีตกเลย congratulation ถ้วยบิมจ้าเสียรำแล้วก็ไปคงบัดนกเพชรตัวแล้วก็เห็นถ้วยบิกิมากุกแต่เพชรนันทรามีอดูก็มาไม่เลยก็จัดเครเห็นถ้วยบีมาปีอิราชีนในยิงดูนั่นเลยพอยน้องมันนี่ดูแต่น้องสาวบ่ judicial custody เด็กคอร์ตานาพุทโธเครดูบิมจ้าดูลาใน excuse ตัวรำบ่อามาดีหัดประเดี๋ยวเจนรำเลยให้นะน้องสาวบ่ just นะจะหิตารามึงอ่ะ jail เลยนะบารายตาเครน้องสาวบ่คอร์ตเด็กพุทโธรับกันดาสุนิตาดมามิดอันนี้ดูงักสังกังนะอาสาววันนั้นมันนี่ยิงเลยสุนิตามาบุ้งจิตเต็นอามาดีมาปากกับปากนะนักันเลียบแล้วก็มาการลามนั่นนกเลยไปคงมาจังแล้วก็เจนมาเต็งปังบิดนะไอ้คุยแกว่าประกอบขันบกิดมาทักกับพงดุกเจริสุนิตานะนัดเตไอ้น่ะปังมาเต็งนัดทีนักคุยในงวนน่ะปังมันนี่พิมจ้าดูก็ไอ้ก็เทงนักขีปนุมิตตัวดามาเกรย์บุอุปายอุยนะเป็นแรปต่อสารไปคงบกี้มานักยอนบิวให้นะสินารำกีสุคุยภาษาอิปุโรยบันิขันนะอารานบปุ่มบ่อูน่ะไอ้มิตังสินดูนั่นเลยรำเลยมาดูน่ะทองน้อยดูนั่นนี่งั้นสิไอ้น่ะเมคอัพทอรักลิบเสไม่ห่างงี้มาเต็งได้กินนี่ลำมันเด็กไอ้น่ะต้นสินจาระบันนี่อีสิตัวนั้นมิตุดาลักพีดน่ะเป็นแรปตัวพี่รำจบงั้นสิสู้เขาจะสู้ไอ้คุยใครสู้อุปายเลยแต่เลยรำกันนี่จิตเย็นน่ะสารไปคงบ่อาจุงบ่ให้สินี่พาน่ะไล่รอนลุนลอสันกิจานุน้องมันน่ะตระกันน้องมาดีสวยเดินมาที่พงกระดับมาเรียบนี่ไปคงมันนกเพชรตวีสุนิตานะสิได้ไอ้สุขานาเลยเสร็จระบาอร์ฟันซิงอามาดีไอ้กุมบาลายบักทีบิสิงกิดามาปุ่นสิเสกทกลังนี่ไปคงมันนะไอ้คุยนึงกับบการเดสูอิจิกิมาเต็งปังสิงากวัดวารีวัดไตสานารำลังหันนักเรการีมาดุงดนี่ลอยมบัสวรมาปีมโหลังกะเฮ้ยฮะว่าเอกสังกิดานาดกี้ไอ้หิงตุ่มใบยารักทริเซคุยเรื่องนี้โอเรนได้ดินอันเสถารุใบยานี่ไปคงมันนะมาท้าสารบาลอยนะโคกละมันนี่นะคราบท้าสารนังสุอีบ่ายท้ามุกที่สุดที่ลงสักอย่างกันรอท้ามันที่นั่งที่กระโดดเว้ใครหนุ่ยบ่ายไอ้สปาขังนี่จะให้มังเดมาสิงสุ่มยามสิลักปนี่ไอ้อีบ่ายทบายยามหอยกว่าด็อกเตอร์ยิงทุกอย่างนั่งกกจากไหลที่สนามบดฟัดจุบเอาคุยอีบ่ายนั่งจารัมบดีเลี้ยมหอบุกุลีดอลอยทุกเร่แล้วรู้กี่ตัวไปคงบ่อยนั่งด็อกเตอร์ในยมทีมีรำว่ายานี่บ่ายยาวอินพัมดังสิเดไอ้สุเนี่ยจัดไปเอาเกกระโดดด้วยบ่สิทธิ์ทั้งเกย์นั่งก็ไม่บ่สีหายตัวน่ะนี่ดูการีทองมินเนอร์เลยลำบีแต่หนาวบ่ลงในใกล้นี้ปูตัวนั้นลากปะดะไปคงมาการีข้ามแล้วก็กุมเทหนาวบ่ใกล้ตัวนู้อีบ่ายงาพาบ่ตัวน้อยพังกี่ปุกรีตัวดะไอ้สิเอาเกี่ยกันรอยานี่อีบ่ายลอยมันนะใครนี่อีบ่ายนั่งให้กันรอให้นี่ดะงาพาบ่แกมลูปนสีหายรำแล้วก็หนาวบ่ก็เล่งคนแล้วก็จัดเครลอยมันนะ
ꯌꯦꯡ ꯇꯥꯔꯦꯗꯅ ꯄꯣꯔꯣꯝꯒ ꯐꯥꯔꯗꯤ ꯑꯩꯁꯨ ꯆꯔꯥ ꯑꯃꯗꯤ ꯂꯧꯈꯤꯕ ꯌꯥꯏ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯃꯒ ꯐꯝꯃꯒ ꯅꯥꯟꯅ ꯌꯦꯡꯉꯨꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯍꯨꯝꯕꯗꯣ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯅꯥꯎꯕꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯁꯥꯟꯇꯤꯅ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ ꯍꯣꯏꯅꯦ ꯅꯥꯎꯕꯅ ꯕꯥꯇꯣꯟ ꯏꯕꯥꯏꯁꯨ ꯉꯥ ꯐꯥꯕ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯀꯤꯁꯣꯔꯅ ꯀꯩꯒꯤ ꯌꯥꯗꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯝꯅꯕ ꯇꯧꯁꯤ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯁꯅꯥ ꯆꯪꯉꯛꯂꯒ ꯅꯥꯎꯕ ꯏꯁꯤꯡ ꯌꯥꯝ ꯆꯣꯠꯍꯟꯒꯅꯨ ꯑꯃꯨꯛ ꯅꯥꯅꯤꯀꯣ ꯆꯣꯠꯂꯣꯏꯌꯦ ꯀꯩꯁꯨ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯉꯥ ꯐꯥꯕ ꯍꯩꯒꯗ꯭ꯔꯅꯦ ꯍꯩꯅꯤꯗ ꯍꯩꯇ꯭ꯔꯁꯨ ꯇꯝꯃ ꯂꯣꯏꯔꯦ ꯀꯦꯁꯣꯔꯅ ꯄꯪꯂꯨꯗꯤ ꯂꯨꯗꯕꯅꯤꯗ ꯀꯀꯥꯒ ꯀꯨꯝꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯣꯔꯅ ꯃꯥꯡ ꯊꯥꯔꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈ꯭ꯔꯦ ꯁꯥꯟꯇꯤꯅ ꯊꯣꯏꯕꯤꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯍꯧꯕ꯭ꯔꯣ ꯏꯆꯦ ꯑꯣ ꯊꯕꯥꯁꯅꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦꯅ ꯂꯩꯍꯧꯔꯦ ꯐꯔꯦ ꯐꯔꯦ ꯃꯈꯣꯏꯅꯤ ꯍꯧꯅꯔꯒ ꯃꯥꯏ ꯂꯥꯛꯆꯔꯅꯤ